Kuki militant sing nang arang Imphal West District ki kautrukta drone sizinaduna bom gi lan chataduna chahi nauriba mau ama leikhidrabaga loinana mahaki pikliba machar yauna miyoi kaya so apanangan khraba matung arang ahing matung Imphal East District ki lamlai kendra ge manung channa leiriba sabungkok khunau santi khongbal amade thamna pokpina jingba pafam singda kuki militant singna bom yauna akanba maongda landarakhre khunja ama sokle hairi Pausina hai thogdog asi ngarang ahing nongmai pung taranithoiga minute mangarom tarakpada kuki militant sing aduna chingkhongda kumtharaklaga maikei khul sing tamna nongmai kapsil lakhibane thogdo aduda yaingangpokpi khul asidagi ningombam rakesh apokpa leikhidraba and inaucha koba miyoi amagi makhongda nongmai maruna panduna sokhibane haire kuki militant sing aduna landarakpa aduda mafam aduda leiriba state force amadi BSF naso handuna khut thoknakhe kuki militant sing na landarakpa adu ahing matung pung amaga minute kuntra helaba fawba chathaki hairi